Hi mayam ngabiriko aisi nungaijari mayam ngasidi mayam dum oi batai khatau jena laubane ai je wafam khara ju hajaninge ko hot chume chumde lale lande comment don thambiramo haibadi tasena habada ai je yam ju nungaite amarom da mo ha makok yaudaba singjiga manaraga kaidauduino manabir hoimojmo apamba dadi moju moigi tawjan ande haining ba miyo bagi chinje kana na bana ngamni natra ado haijai me adum lai ado tawbata bu hot youtube se mi khudima yam loi hangnare ko andadi hot kaiguma paisa gi khalaga hangnaba miju yawi aduga nataragana mas man taraga mi na masa khangbi ba mi ama oige khutke haibagi hangbi bazu yawi ko ma'am hena khangamani ai wanga muzu hajade aini sogi lani ba yaroga ju ngapiyo ma'am ado ma'am aina hajai bu wafam ja chu milale habaje comment habiramo ko adagi nang si tawbudo nungaite si tawi semdok pina badu ju ai subscriber ma'am na ai viewers ma'am haibiro oba phajana dum semdoke de kai gi asoi ba habaje kana gumba mi amata mapung phana perfect oina amata pokwa nate haidi semdo aga soiramba kaya chumtho aga didi hek tawpda soidaba ngamdaba habadudi masagi yamna kai tawre aije suksoi soidre ai kem tawdre haje mai asoiba ma adum laini ba mi oina po aga dinatra ado adumana leiba mayam je mayam aina hajaningi je adum adui mayam do leire leiba mayam si mathakta kaya kana ahambada men bo aina hajaning je dress ki matang je dress e tasena kana ai ngasi hoju isa joka akoigi swagi ya pokena joka tawjai bako ai ju hana ai pam da hero kelengi de joka sujarakte dubu sima phamji lera kana ai joka je pejida praman yuani ko aina joka paleje joka je pejida ai asigi phiji selaga sutter chatleba ado joka ma phamji da ai kurti selaga chatpa yagadra jeans maka aina sepa de selaga chatpa yagadra adagi ai kai tai mayang mana dhabada hekta chatpa yagadra yaroi kaigino hamatana de sidi mige hadi ka hatare mafam matamgi matung ina dress setle habatare ko maune haraga mauje phane ka phita ga sekani habagi leibrawa aina haijaningi je matamgi matung ina migi deba karma sora ama thoe or ipala ma thoe migi luhoma ma thoe ni kaigumba ma thopa matamda mai magi thoiba thawdok wathok singdugi matung ina khoi dress setuina traba ai dada nabagi dada agi doctor chatpa guwahati chatle ko hati chapa matam sida ai je sar comfortable ha ojana ba ha ma dum lam chathok pa haba jidi dum pen guma ko khumau guma sepa sina dum sada khara kano ojai ko hoi ai chahi jina 40 50 yau tar ga di ai phani seti ko te am tawjani habe adu ba khuna chapa matam da ai gi isa amaki ai gi mit lai ma doctor ko chahi 40 60 jang e hai masade atu ki tek fit loi ma kutim se ga yam te da profit hoi ko ma adu mayam da mi du simphangin natra a simphangin ne hai yare ba du adu akhoi di thabuk ta hodrabani na kurti setpa yadabra khungau setpa yadabra mo oi taraga di phani ka phiga na ta kai setpa yaro ha ba gi rule lai bra ba aina hainingi je ko hoi seta na hekta hendok thoidok ta na akhoi na dress yam kam taraga di mayam na habi je ai yai ba mayam loina makta na te ko ayamba khara di haidi khoi le kai da yamna nangna du setkipa du tawge ta tawge yang hangnai ko ngangna bata sina ai ina sina ta jare ko ta jabado aina mawa laude haibagi maram de kari gino ha matamda ai ka henbam da tawde ba khungau setlaga phanek setabida khungau setlaga kuti setlaga hekta wakhanje agi mindset sense tawge do leite ba shidi mi gi wakhalon na pura panga tane ba ko adagi thabuk to banga tana du set kani haba laite adu ngata tawgani haba laite adu ada amata thibigano maya haba taraga di ai gi oba mod ni ko haijari je maya ngi mod tu dum habira o aina haba singa tana chungani haba wafam de ai leijade tabu ngangna bada yam nungai tabado haidi ma andu tawre warak kada bani khot kada ni du ai ji yumam pal ai iwa leirine inembo leini kubo leini ai gi family ama oina ai cha leini 시매암지 모이 강한다비데 아이나 로나 셋가 잡반 하대바 마팜기 마뚱기 마땅 이나 모이조 셋바도 야리나 트라바 아할라만 헥데 야다다나 아이나 현독 토이독데나 셋바나 자데바 시미미기 페민 유무마기
ꯇꯧꯔꯛꯄ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯣꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯕ ꯔꯤꯜꯁꯇꯒꯨꯝꯕ ꯑꯗꯩꯗꯤ ꯑꯦꯅꯤ ꯀꯩꯒꯨꯝꯕ ꯃꯦꯗꯤꯌꯥ ꯑꯃꯗ ꯈꯤꯇꯪ ꯊꯣꯛꯈ꯭ꯔꯒꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯈꯤꯇꯪ ꯇꯧꯔꯒ ꯈꯤꯇꯪ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯃꯤꯁꯤꯅ ꯍꯦꯛ ꯇꯧꯕꯅ ꯐꯖꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯅꯨꯡꯗꯒ ꯂꯩꯖꯕ ꯑꯩꯈꯣꯏꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯒ ꯇꯧꯔꯒꯅ ꯑꯗꯨꯅ ꯑꯗꯥꯅꯤ ꯃꯥꯅ ꯑꯗꯨ ꯇꯧꯕ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯦꯀꯣ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯤꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯁꯥꯅꯁꯨ ꯌꯦꯡꯉꯒꯗꯤ ꯃꯁꯥ ꯋꯥꯈꯜ ꯇꯥꯖꯁꯅꯨ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯀꯦ ꯈꯟꯕꯤꯒꯅꯨ ꯀꯩꯗꯧꯅꯨꯡꯗ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯅꯁꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯑꯩ ꯀꯅꯥꯅೋ ꯑꯩ ꯀꯩꯗꯧꯕ ꯃꯤꯅꯣ ꯍꯥꯟꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯌꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯤꯒꯥꯏ ꯋꯥ ꯆꯒ ꯇꯧꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯕ ꯃꯃꯥꯡ ꯑꯃꯨꯛꯀꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯆꯔꯨꯔꯦ ꯑꯗꯨꯁꯨ ꯀꯩꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯨꯄꯥꯅ ꯑꯩ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯕ ꯀꯔꯤꯒꯤ ꯃꯇꯝꯅꯣ ꯍꯥꯏꯕ ꯑꯩ ꯏꯃꯥꯅ ꯑꯩ ꯏꯅꯦꯝꯕꯣꯛꯁꯤꯅ ꯑꯩ ꯕꯕꯥꯁꯤꯅ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯤꯡꯕ ꯅꯠꯇꯦꯕ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛ ꯇꯥꯔꯗꯤ ꯅꯪ ꯅꯃꯧ ꯅꯆꯥꯗꯣ ꯑꯗꯨ ꯇꯧꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯑꯗꯨ ꯇꯧꯍꯟꯒꯅꯨ ꯈꯣꯠꯀꯅꯨꯒ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯈꯟꯗꯣ ꯐꯅ ꯎꯔꯒꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯤꯕ ꯄꯣꯠꯇꯣ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯈꯠꯂꯛꯇꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯃꯣꯏꯗꯤ ꯑꯍꯥꯟ ꯑꯣꯏꯔꯕꯅꯦꯕ ꯑꯗ ꯑꯩꯒꯤ ꯋꯥꯗꯣ ꯑꯩꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯛꯇꯦ ꯃꯥ ꯅꯣꯡꯉꯥꯟꯕꯒ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯏꯅꯤ ꯗꯨꯀꯥꯟ ꯇꯧꯔꯤꯅꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯑꯒ ꯌꯨꯝꯗ ꯑꯩꯅ ꯊꯣꯡ ꯊꯥꯛ ꯇꯧꯍꯧꯔꯒ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩꯅ ꯇꯧꯔꯦ ꯃꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯁꯤꯖꯤꯟꯅ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯅꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯊꯨꯒꯥꯏꯔꯒ ꯅꯣꯏꯗ ꯐꯧꯒꯩ ꯆꯤꯡꯒꯩ ꯊꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯏꯠꯁ ꯑꯣꯀꯦ ꯊꯨꯒꯥꯏꯌꯣꯕ ꯑꯩ ꯑꯗꯨꯝ ꯄꯦꯟꯊꯣꯛꯈꯤꯕ ꯃꯥꯗꯣ ꯆꯥꯅꯉꯥꯏ ꯂꯩꯇꯗꯅ ꯑꯩ ꯃꯔꯝꯗ ꯉꯥꯡꯅꯔꯒ ꯃꯥ ꯐꯧꯒꯩ ꯆꯤꯡꯒꯩ ꯊꯟꯒꯠꯆꯔꯛꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯑꯩꯒꯤ ꯃꯔꯝ ꯉꯥꯡꯅꯖꯔꯤꯕꯅꯤꯀꯣ ꯐꯔꯦ ꯉꯥꯡꯅꯖꯗꯣ ꯍꯥꯏꯕꯗꯤ ꯂꯩ ꯃꯤ ꯑꯈꯪ ꯑꯍꯩ ꯑꯌꯥꯝꯕꯅ ꯅꯪ ꯑꯃꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯔꯤꯗꯣ ꯅꯪꯗꯤ ꯆꯥꯎꯊꯣꯛꯆꯅꯉꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯦꯟꯊꯣꯛꯑꯒ ꯆꯥꯎꯊꯣꯛꯆꯕꯩ ꯋꯥꯈꯜꯂꯣꯟꯗ ꯄꯨꯔꯒ ꯃꯣꯏ ꯉꯥꯡꯅꯩꯗꯣ ꯑꯩ ꯀꯂꯛꯇ ꯉꯥꯡꯖꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯈꯜꯂ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯕ ꯋꯥꯔꯛꯄ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯀꯩꯗꯧꯔꯨꯕꯩ ꯋꯥꯔꯛꯇꯣꯔꯤꯕ ꯑꯩ ꯀꯩꯗꯧꯔꯨꯔꯕ ꯊꯧꯅꯥ ꯂꯩꯕ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯣꯅꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯄꯨꯊꯣꯔꯛꯑꯣꯕ ꯑꯩ ꯀꯩꯗꯧꯔꯨꯔꯒꯦ ꯋꯥꯍꯩꯗꯅꯦ ꯃꯤꯅ ꯁꯤꯔꯤꯁꯦ ꯋꯥꯍꯩꯗ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯨꯡꯒꯨꯟꯗ ꯑꯍꯟꯁꯤꯡ ꯌꯥꯝ ꯐꯖꯕ ꯄꯥꯎꯔꯩꯅꯤꯀꯣ ꯑꯗꯨꯒꯤ ꯄꯥꯎꯔꯧꯁꯤꯗ ꯌꯥꯝ ꯐꯖꯕ ꯄꯥꯎꯔꯧꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯛꯄꯗꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯏꯈꯨꯒꯤ ꯃꯇꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯏꯈꯨꯒꯤꯗꯤ ꯑꯃ ꯀꯥꯈꯠꯈꯤꯕ ꯋꯥꯏꯈꯨꯁꯤ ꯑꯗꯨꯝ ꯌꯦꯡꯀꯣ ꯀꯣꯟꯄꯥꯛ ꯑꯃꯗ ꯋꯥꯏꯈꯨꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯣꯕ ꯋꯥꯏꯈꯨꯁꯦ ꯑꯃꯅ ꯀꯥꯈꯠꯈ꯭ꯔ ꯑꯃꯅ ꯌꯥꯝ ꯆꯤꯡꯊꯅꯕꯅꯦ ꯑꯗꯨꯝ ꯆꯤꯡꯊꯅꯅꯤꯕ ꯁꯤꯒꯤ ꯊꯧꯑꯣꯡ ꯇꯧꯔꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯅ ꯑꯩ ꯉꯁꯤꯐꯥꯎꯗ ꯀꯅꯥꯝꯇ ꯂꯥꯟꯗꯦ ꯅꯣꯏꯗꯁꯨ ꯂꯥꯜꯂꯛꯇꯦ ꯅꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯂꯦꯞꯄꯤꯔꯣ ꯉꯥꯡꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯁꯤꯗꯤ ꯑꯩꯒꯤ ꯀꯨꯁꯤ ꯑꯩꯒꯤ ꯏꯊꯧ ꯇꯧꯅꯤꯡꯗꯕ ꯁꯦꯠꯅꯤꯡꯗꯕ ꯅꯣꯏ ꯁꯦꯠꯀꯅꯨ ꯅꯣꯏꯒꯤ ꯅꯃꯧ ꯅꯆꯥ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯍꯟꯒꯅꯨ ꯇꯧꯍꯟꯒꯅꯨ ꯀꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒꯅ ꯁꯦꯠꯂꯦ ꯍꯥꯏꯕ ꯁꯨꯠ ꯇꯧꯔꯒꯅ ꯇꯧꯋꯦ ꯍꯥꯏꯕ ꯀꯨꯔꯇꯤ ꯁꯦꯠꯂꯒꯅ ꯁꯦꯠꯂꯦ ꯍꯥꯏꯕ ꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯏꯁꯥꯅꯦ ꯃꯧꯅꯦ ꯍꯥꯏꯕ ꯀꯥꯎꯖꯗꯦ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯦꯠꯂꯒ ꯑꯩ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯂꯩꯇꯦ ꯏꯆꯥ ꯂꯩꯇꯦ ꯏꯅꯦꯝꯕꯣꯏ ꯀꯨꯕꯣꯛ ꯂꯩꯇꯦ ꯑꯩ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯍꯥꯟꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯃꯧꯅꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯕ ꯑꯩ ꯅꯣꯡꯃꯇ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯈꯤꯕ ꯂꯩꯇꯦꯕ ꯀꯣ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩ ꯁꯤꯝꯇꯪꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯕꯒꯤ ꯍꯥꯏꯖꯒꯦꯅ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯊꯣꯏꯗꯣꯛꯄꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯁꯣꯏꯕ ꯀꯌా ꯂꯩꯔꯒꯁꯨ ꯅꯪ ꯁꯦꯝꯗꯣꯛꯑꯣ ꯅꯪ ꯁꯤ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯁꯤ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯇꯥꯛꯄꯤꯔꯒ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯕꯦꯛ ꯇꯧꯕ ꯑꯩꯒꯤ ꯇꯨꯡꯗ ꯋꯥꯡꯅꯕꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯒꯗꯕ ꯂꯩꯇꯦ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯅꯣꯏꯗ ꯍꯥꯏꯕꯤꯒꯦ ꯅꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅ ꯅꯁꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯆꯒꯠ ꯍꯥꯏꯔꯛꯏꯕ ꯅꯣꯏ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯏꯕ ꯅꯍꯣꯏ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗ ꯌꯩꯈꯥꯏꯅꯕ ꯁꯤꯜꯂꯤꯕ ꯅꯍꯣꯏ ꯌꯥꯝ ꯊꯨꯅ ꯅꯁꯥꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯤꯒꯣ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯤꯁꯛ ꯃꯃꯤꯡ ꯄꯜꯂꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯆꯣꯞꯀꯅꯤ ꯌꯥꯝ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯑꯍꯥꯟꯊꯪꯗ ꯀꯣ ꯑꯍꯥꯟꯊꯪꯗ ꯅꯍꯥꯊꯪꯗ ꯃꯌꯥꯏꯊꯪꯗ ꯆꯣꯞꯆꯖꯒꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯐꯔꯤꯈꯩ ꯌꯥꯝ ꯐꯩ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯤꯔꯛꯀꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯕ ꯃꯤ ꯅꯠꯆꯗꯦ ꯑꯩ ꯀꯔꯤꯁꯨ ꯄꯥꯡꯒꯟ ꯏꯇꯤꯛ ꯏꯔꯥ ꯂꯩꯖꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯩꯖꯗ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯒꯗꯤ ꯑꯩꯗꯤ ꯌꯥꯗꯦ ꯑꯆꯨꯝꯕꯗ ꯁꯤꯡꯅꯔꯛꯑꯣ ꯑꯩ ꯏꯀꯥꯏꯔꯒ ꯅꯣꯟꯊꯒꯦ ꯈꯨꯄꯥꯛꯅ ꯊꯥꯔꯨ ꯂꯥꯎ ꯏꯃꯥꯏꯁꯤꯗ ꯅꯪ ꯑꯁꯤ ꯇꯧꯔꯝꯕꯒꯤꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯏ ꯇꯥꯛꯑꯣꯗꯅ ꯏꯕꯤꯗꯦꯟꯁ ꯄꯤꯌꯨ ꯑꯩ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯃꯥꯅ ꯑꯗꯨ ꯇꯧꯕ ꯃꯥꯅ ꯑꯗꯨ ꯇꯧꯁꯤꯟꯕ ꯉꯥꯡꯅꯔꯛꯀꯅꯨ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯍꯜꯂꯛꯀꯅꯨ ꯏꯅꯥꯀꯣꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯛꯀꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯐꯣꯇꯣ ꯎꯠꯂꯒ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯀꯅꯤ
ꯅꯣꯏꯅ ꯁꯤ ꯍꯥꯏꯌꯦꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯀꯌꯥ ꯇꯧꯔꯛꯑꯣ ꯑꯩ ꯀꯩꯁꯨ ꯀꯤꯗꯦ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯝꯇ ꯂꯥꯟꯗꯦ ꯂꯥꯟꯒꯦꯁꯨ ꯈꯟꯗꯦ ꯑꯩ ꯌꯥꯝꯅ ꯇꯦꯟꯁꯟꯁꯨ ꯂꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒ ꯃꯤꯅ ꯈꯜꯂꯝꯃꯤꯁꯤꯒ ꯌꯥꯝ ꯊꯦꯡ ꯈꯦꯠꯅꯔꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯇꯪ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯁꯤꯡꯅꯗꯤ ꯐꯩ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯨꯏꯔꯦ ꯊꯥꯒꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕꯤ ꯈꯔ ꯑꯃꯅ ꯎꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗꯕ ꯃꯈꯩꯗꯣ ꯑꯩ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯝꯖꯔꯨꯕꯒꯤ ꯑꯩꯁꯨ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯕꯒꯤ ꯑꯩ ꯌꯨꯇꯨꯕꯁꯤꯗ ꯆꯪꯉꯛꯄꯅꯦꯕ ꯄꯥꯝꯖꯗꯕ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥ ꯇꯧ ꯈꯣꯏꯖꯪꯅꯅ ꯑꯩꯅ ꯉꯁꯤ ꯄꯥꯝꯖꯗꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯋꯥꯔꯤꯅꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯁꯦ ꯉꯁꯤ ꯀꯩꯗ ꯐꯤ ꯁꯥꯕ ꯄꯥꯝꯖꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄ꯭ꯔꯃꯥꯅꯤꯀꯣ ꯐꯤ ꯁꯥꯕ ꯄꯥꯝꯖꯗꯦ ꯐꯤ ꯁꯥꯕ ꯄꯥꯝꯖꯗꯕ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤꯅ ꯐꯤ ꯇꯨꯕ ꯄꯥꯝꯃꯦꯕ ꯐꯤ ꯁꯥꯕ ꯄꯥꯝꯗꯕ ꯐꯤ ꯇꯨꯕ ꯄꯥꯝꯕ ꯑꯩꯉꯣꯟꯗ ꯐꯤ ꯁꯥꯎ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯣꯏꯖꯪꯅꯅ ꯐꯤꯗꯨ ꯁꯥꯈꯤꯗ꯭ꯔꯥ ꯁꯨꯛꯁꯥ ꯁꯥꯔꯣꯏ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯇꯨ ꯄꯤꯔꯒ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯇꯨꯕ ꯄꯥꯝꯃꯤꯕ ꯑꯩꯉꯣꯟꯗ ꯐꯤ ꯁꯥꯎ ꯍꯥꯏꯔꯅꯤ ꯇꯨꯕ ꯄꯥꯝꯗꯕ ꯐꯤ ꯁꯥꯕ ꯄꯥꯝꯕ ꯃꯤꯗꯨꯗ ꯐꯤ ꯇꯨ ꯍꯥꯏꯔꯅꯤ ꯑꯗꯨꯗꯤ ꯂꯣꯏ ꯀꯇ꯭ꯔꯥ ꯆꯠꯅꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯥꯏ ꯑꯄꯥꯝꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯟꯇꯔꯦꯁ ꯌꯥꯎꯔ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯃꯣꯏ ꯉꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯕꯤꯠ ꯌꯥꯎꯔꯛꯑꯔꯣꯏ ꯀꯩꯅꯣ ꯑꯩ ꯑꯄꯥꯝꯕ ꯅꯠꯇꯕꯅꯤꯅ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯆꯕꯅꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯁꯣꯝꯅ ꯄꯥꯝꯕꯤꯗꯕ ꯊꯕꯛꯇꯣ ꯁꯣꯝꯒꯤ ꯏꯃꯧ ꯏꯆꯥꯗ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯒꯤ ꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡꯁꯦ ꯅꯝꯊꯔꯒ ꯑꯩꯅ ꯅꯝꯍꯠꯂꯒ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯐꯖꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯋꯥꯈꯜꯗ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯃꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯇꯞꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯍꯦꯛꯇ ꯕ꯭ꯔꯕ ꯐꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯇꯞꯅ ꯀꯩ ꯇꯧꯔꯀꯥꯟꯗ ꯊꯦꯕꯒ ꯊꯦꯡꯒꯨꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯊꯦꯡꯒꯨꯅ ꯉꯝꯕꯒꯤ ꯄꯥꯎꯔꯧ ꯂꯩꯔꯤꯕꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯈꯔꯁꯨ ꯁꯥꯎꯔꯒꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯥꯎꯕ ꯍꯥꯏꯗꯤ ꯇꯦꯟꯁꯟꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯅꯩꯅꯔꯛꯄꯗ ꯑꯩ ꯌꯥꯝ ꯍꯥꯏꯗꯤ ꯏꯁꯥꯗ ꯇꯦꯟꯁꯟ ꯂꯩꯕꯗꯣ ꯑꯗꯨ ꯃꯤꯅꯁꯨ ꯍꯪꯉꯛꯄ ꯌꯥꯎꯅꯤꯕ ꯁꯤꯝꯇꯒ ꯁꯦꯡꯗꯣꯛꯒꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯅꯪ ꯀꯩꯗꯧꯔꯨꯔꯒꯦ ꯀꯥꯏꯅ ꯑꯗꯣ ꯁꯥꯎꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯩ ꯇꯥꯕ ꯌꯥꯕ ꯇꯥꯔꯛꯑꯦꯕ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯇꯥꯔꯛꯑꯕꯅꯦꯕ ꯇꯥꯔꯛꯑꯕ ꯄꯣꯠꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗ꯭ꯔꯦ ꯌꯥꯔꯦ ꯈꯪꯅ ꯑꯩꯒꯤ ꯃꯃꯥꯡꯗꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯀꯣ ꯑꯩꯒꯤ ꯇꯨꯡ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯤꯔꯝꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯁꯛ ꯈꯔꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯝꯕꯗꯣ ꯑꯩꯒꯤ ꯃꯔꯝꯗꯒ ꯇꯧꯔꯒ ꯌꯨꯇꯨꯕꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤ ꯊꯥꯒꯠꯄꯗꯨꯗꯒ ꯌꯥꯝ ꯅꯩꯅꯔꯒ ꯇꯧꯕꯤꯔꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝ ꯂꯦꯝꯅꯁꯨ ꯎꯖꯕꯅꯦ ꯑꯩꯅ ꯃꯤꯁꯛꯁꯤꯡꯗꯨꯕꯨꯗꯤ ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯗꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯁꯦ ꯄꯦꯟꯗꯕꯒ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏ ꯄꯨꯜꯂꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯁꯨ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯇꯞ ꯑꯇꯣꯞꯄꯤ ꯂꯩꯇ꯭ꯔꯁꯨ ꯉꯥꯡꯕꯤꯒꯅꯨ ꯃꯁꯥꯒꯤꯅꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯒꯗꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯋꯥꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯧ ꯏꯆꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯩꯒꯤ ꯏꯃꯧ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩ ꯐꯦꯃꯤꯂꯤꯗꯣ ꯍꯥꯟꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯑꯩꯅ ꯉꯥꯡꯅꯩ ꯁꯨꯃꯥꯏꯅ ꯃꯤꯅꯁꯨ ꯉꯥꯡꯅꯈꯤꯅꯤ ꯈꯜꯂꯒ ꯍꯥꯟꯅ ꯁꯦꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯑꯣꯏꯅ ꯑꯩ ꯃꯧꯁꯃꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯒꯤ ꯃꯃꯥ ꯄꯄꯥ ꯂꯩꯔꯤ ꯌꯨꯝꯗ ꯑꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩ ꯑꯩ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯩꯒꯤꯗꯃꯛꯇ ꯆꯥꯎꯅ ꯂꯦꯞꯄꯤꯔꯤ ꯑꯗꯨꯅ ꯑꯩ ꯑꯀꯤꯕ ꯀꯅꯥꯃꯇ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯀꯤꯗ꯭ꯔꯤꯁꯤ ꯃꯔꯝꯗꯤ ꯑꯩ ꯀꯅꯥꯝꯇꯅ ꯂꯥꯟꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯗ ꯂꯥꯟꯒꯦꯁꯨ ꯈꯟꯗꯦ ꯂꯥꯟꯁꯨ ꯂꯥꯜꯂꯣꯏ ꯃꯤꯅꯁꯨ ꯑꯩꯉꯣꯟda ꯂꯥꯟꯕꯤꯔꯛꯀꯅꯨ ꯑꯩꯅꯁꯨ ꯂꯥꯟꯖꯔꯣꯏ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯂꯦꯞꯄꯤꯔꯣ ꯁꯤꯃꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯔꯁꯨ ꯉꯥꯡꯉꯦ ꯃꯌꯥꯝ ꯁꯥꯎꯒꯅꯨ ꯑꯗꯨꯒ ꯑꯩꯅ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯗꯦ ꯃꯧꯅ ꯁꯤꯐꯥꯎꯒꯤꯗꯤ ꯇꯧꯒꯗꯕꯅꯤ ꯑꯗꯩꯗꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯐꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯕꯦꯗ ꯀꯃꯦꯟꯗ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩ ꯈꯪꯖꯩ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯈꯣꯠꯂꯒ ꯍꯥꯏꯔꯛꯀꯗꯕ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯅꯩꯅꯖꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯒꯤ ꯀꯃꯦꯟ ꯄꯨꯔ ꯂꯥꯛꯆꯒꯦ ꯀꯃꯦꯟ ꯑꯃꯃꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ